Gaza-gi lana sok-hallaba Angang singsanglakpada athingba thamkhre. Gaza-gi landa sopa nanglaba amadi pukning wakhalgi anaba mayuknariba Angangsing German da pusilakpada athingba thamkhre. Northern city of Hanover landa tamthina sok-hallaba amasung pukning wakhalgi anaba mayuknariba Angang kun Berlin da pusilakpada German lengana athingba thamkhibasi yamna ningba kaiba Berlin gi firepni haina Hanover gi mayor Belit Onena phongdokre. Turkey dagi Turkish immigrant family dagi Saurakhiba Hanover gi mayor Belit Olen Angangsing asibu medical care gi tangai phadabadu leibana Berlin na pusinabigi firepadu lawkhibani hari. Belit Onegi warol singadubu Hanover gi regional president Stephen Krasna nauna thamkhibaga loinana Gaza da leidiba Angang lising taraga taruk henbadi miram gi leibak sina puduna laying sathabagi tangai phadaba leiri hari. Stephen na laying sathabagi mathau taraba Angangsing da tengwang pidaba haibasi yamna tamthiba thong amani hainasu phongdokhi. Loinana German press agency na phangkiba ministry gi letter amagi matung inadi Gaza da khut thoknaba lepagi thawrang pekhat khrabasu Gaza gi haujuk oiriba phibam masi yamna samamnaba amasum tamangamdaba phibam amada leibana Gaza gi Angangsing German na laying sathadana-bagi phirep asi lawkhibani haidi. German da Angangsing laying sathanaba purakpa haibasi yamna aruba phibam ama oidi haina German lengana phongtokpaga loinana Angangsing adugi asengba masak maming Angangsing adugi loinarakadaba imung manungsing amasu makhoigi ngak sian gi thabaksing paikhatpa haibasi yamna aruba ama oidi haidenasu pausida makhatana phongdorakli. Uganda da bus thengainabada Miyoi nifuga taruk sikhre. Uganda gi asauba highway amada bus ani thingjanabada Miyoi nifuga taruk sikhre amasu Miyoi kyana aso apanangkhre haina police ki mekedi gi phongdorakre. Africa gi laiba ama oiriba Uganda gi lambi thong phataba amasum road safety da sauna khudong sadaba mayunabana maram oiduna yamna toina bus natraga truck sing accident thokgi thodok sing mayunari. Ngasi gi anganbada laiba adugi Kyariyandongo district ki Kampala-Gulu highway da bus ani henganaba honabada khwaidigi inau nauba oina laiba lebak thiba thawdo thokhibani haina laiba adugi police na phongdorakre. Police na thadorakpa warol amagi matung ina di bus adugi driver amana thingjanadana ba honarakibada truck amasum land cruiser yauna gari marida thingjanakhibaga loinana control ngamdabadagi gari adu kyaraga hana mathak makha onkhi ari. Police na hana phongdokhiba warol amada accident adu laikhidraba Miyoi umfuko hundoini haina thamkhraba matungda kupna yingsilaba matungda asiba Miyoi nifuga taruk oiramkhi. Bus ani edu thingjanaba matam aduda khudung thiba nanglaba Miyoi sing wakhal mangduna leramathenakhi. Police na helamasum emergency service ki matenga loinana accident thokpa maduda sanction kibaga loinana mi kanba amasum tengbang pibigi thabak sing pekhatki hari. Laibak thiraba Miyoi sing adu Kyariyandongo hospital pukhibaga loinana atopa kharana anakpada leiba analeng sang singda pukhenasu police ki sirol sin makatarakli. Laibak thiba thawdo adubu laiba adugi president Yoweri Museveni na ayaba phongdokpaga loinana laikhidraba Miyoi singi imung manungna thengnariba awabadu saruk yari haiki. Apex Forum ki mangoinana North Korea na ballistic missile sing kapre. Thasigi kungamapan Seoul pangthokadoriba Asia Pacific Cooperation Apex Forum ki mangoinana North Korea na isi tamna ballistic missile sing kapre hari. Seoul pangthokadoriba samira sida US President Donald Trump saruk yabagi sauna thazbu lei hari. Seoul ki Joint Chiefs of Staff na phongdorakpa warol amada sarona ayuk pung 9:10 North Korea na kablakhiba short range ballistic missile singi projectile kya detect to bangam khriari. Seoul gi military na kablak thamlakpa warol amada missile sing adu North Korea gi konung Pyongyang gi khathangba saruk amadagi ngase ayuk pung 9:10 taba matana kablakkhibani hari. Missile sing adu kilometer samga yankhairom sana pairakhibani hari. South Korea gi Yonhap News Agency na phongdokpagi warol amagi matung inadi North Korea na kablakhiba missile sing adu North Korea gi nongpok thangba samudra khongbandagi kablakkhibani hari. Thasi gi ahoboda North Korea na laiba adugi khwaidagi nauna amasum papangal kalaba intercontinental ballistic missile sing miyamna utkibani hainasu pausta makhatari. Bangladesh ko na army officer sing whale satabawkhre. Bangladesh ko na laiba adugi awang mathakta laiba lanmi taraga manga whale sathanaba custody da remand lautakre. Mamang saida mahiroi singi ihauna maram oiduna hanagi Prime Minister Sheikh Hasina gi lenga inthukiba matamaduda Miyoi sing phajinduna mangan ki amasa Miyoi sing gi mathakta miyot minai sathaki habigi maral siraduna lanmi gi Miyoi sing adubu whale sathanaba thawrang tawkhibani.
Laiba asida ahanbo ina mi mangan kibagi thagdokta maral sibaga loinana ahanbo ina su makok thongba army officers sing civilians struggle mayunakri Bangladesh ki mafam lokthokraba hanagi Prime Minister Sheikh Hasina gi lengak matamda lanmi gi general mangana lona detention center ama salairami haibigi maral siraduna army officers ngi matakta Bangladesh ko na well sa thabaw kibani ko na well sa tabaw kibalan mi singa do Bangladesh military intelligence na tragana paramilitary rapid action battalions RAB da mathau toriba lan mi sing haidi Bangladesh army ki maikedi gi court ki weba thawrang khutimakta mating pangani hena phongdorakpaga loinana ko na lan mi singa do fana ba arrest warrant issue tawkraba matungda ungkhanabigi sang suwang khalakibani haidi laiba adu gi chief prosecutors Tajul Islam na permission fundo kiba amada laiba adugi judicial process ikai khumnabaga loinana laiba adugi law bo asumba lambida sijna ganaki thasigi taraga manga da UN Human Rights Chief Boss ka trak na fundo kiba warol amada Bangladesh ko na lawri ba khongthang singa si asumba well phangana bigi maroi ba khongthang amani haiki Bangladesh ko na lawri ba khongthang si marai bak thikraba singa masum makhoi gi imung unung singi damaktani khwaidi singthani oiba mikup amani hainasu US Human Rights Chief asina makatarakli Sri Lankan's politicians office manungda kaptuna hatlamle Sri Lankan's opposition politicians ama jumjukasha numita mark office ta nungmaina kaptuna hatlamle haina police na phungdokre laiba asda connect mi hatpigi thabak mathang sa tharakli amasum political figure ama da target taw handa kesina ahan bani haina police naiki coastal city welik magi council chairman lasanta Vikram Shekara se kuntragani pan constituency ga mi famling nongoi paiba amasang silaki amasum revolver man hanjin kapsin ki atai kanam da sokhi diam su nongoi paiba Miyoi do mapam du sin ki miat padugi khungulli na ba investigation ma sathari ete adugi motive hauji asing makhang dri haina police naiki Vikram Shekara opposition samagi jan balawegya SJB party ki member amo oirami haina su report tawri Weligma Council control tawbigi wahauda ruling party ke SJB party ke kanamunari say sida Sri Lanka da crime khange hingalakli amasum crime sing drug gangs amasum organization ga mari laine official figures sing no mai kapigi thagdok sa mi hen bari yam darabda Miyoi yankhai sikhi hain oli mamang saida president Anurag Kumar Dina Saike gi government na sakti pairaba matung politician ama connecta hatpigi thagdok thupanda kesin ahan mani president Disanaya kagi government na sakti paiba matamda laiba asida law and order hanjin hangani haina wasakhi kwaidagi tamthibi attack sa yesigi February thada lawyer amagi fizol setpa nungai paiba mana Colombo-da court house amagi manungda singnaba Miyoi ama nungmaina kaploga hatkhenesu pausda makhatana phungdorakli aduga Tentako pom na Syria government forcing na militants ng matata operations sa takri. Syria government gi forcing na laiba gi awang nung subthang masaruk ta kem naman da loto na laiba militants ng matata yung zakasya numita operation na sa takri hay na monitor ama amasum French militant ama na AFP da fungdok rehadi. Tentang nasum na miyam na tamzagi duga husikoy na di miyam paus matanga solution ziragi amasum makatawa. Ano ba update? Miyam po na nga minasa national sige may kidigi miyang pamda makata na tamzari.